ꯔꯁꯤꯌꯥꯗ MBBS ꯇꯝꯅꯕꯒꯤꯗꯃꯛꯇ ꯄꯣꯏꯔꯩꯇꯣꯟ ꯆꯠꯀꯗꯧꯕꯒꯤ ꯂꯣꯏꯁꯤꯟꯅꯕ ꯁꯦꯝ ꯁꯥꯕꯗꯨ ꯂꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯂꯦꯁꯂꯤꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯂꯦꯁꯂꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯄꯣꯏꯔꯩꯇꯣꯟꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ "ꯊꯣꯏꯊꯣꯏ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯁꯦ, ꯀꯞꯀꯅꯣꯕ." ꯂꯦꯁꯂꯤꯗꯣ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯒ "ꯅꯪ ꯑꯥꯗ ꯌꯧꯔꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯎꯀꯣ." ꯄꯣꯏꯔꯩꯇꯣꯟꯅ "ꯇꯧꯔꯛꯀꯗꯣꯏꯅꯦꯕ." ꯂꯦꯁꯂꯤꯅ "ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯕꯁꯨ ꯐꯪꯂꯔꯣꯏꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯞꯄꯛꯏ꯫ ꯄꯣꯏꯔꯩꯇꯣꯟꯗꯣ ꯀꯔꯤ ꯍꯥꯏꯅ ꯊꯦꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯦꯁꯂꯤꯕꯨ ꯀꯣꯜꯂꯒ ꯃꯄꯤ ꯏꯔꯥꯆꯦꯅ ꯍꯥꯏꯔꯛꯏ꯫ "ꯊꯣꯏꯊꯣꯏ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯕ. ꯃꯇꯝꯁꯦ ꯌꯥꯔꯛꯇ꯭ꯔꯦ. ꯑꯗꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯀꯣ. ꯑꯗꯨꯒ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯒꯗꯕ ꯀꯣ." ꯂꯦꯁꯂꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯛꯏ꯫ "ꯄꯣꯏꯔꯩ, ꯑꯩ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯦꯀꯣ." ꯄꯣꯏꯔꯩꯇꯣꯟꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯇꯣꯏꯁꯤꯗꯤ. ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯊꯣꯏꯊꯣꯏ. ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩꯇꯣꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯦꯁꯂꯤ ꯀꯞꯄꯨꯕꯒꯤ ꯃꯃꯤꯠ ꯃꯅꯥꯒꯥꯇꯨ ꯏꯄꯣꯝ ꯄꯣꯝꯃꯒ ꯆꯪꯂꯛꯏ꯫ ꯊꯝꯕꯥꯜꯅ "ꯍꯥꯏ, ꯀꯩꯗꯧꯔꯦ?" ꯂꯦꯁꯂꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡꯅ ꯆꯪꯂꯛꯏ꯫ ꯊꯝꯕꯥꯜꯅ "ꯀꯔꯤꯅꯣ ꯑꯁꯤꯅ ꯇꯧꯔꯛꯏꯁꯤꯕꯣ? ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯅꯤ ꯃꯥꯅ ꯎꯪꯗꯨꯅ ꯃꯆꯤ ꯐꯝꯗꯨꯅ ꯂꯩꯔꯛꯏꯁꯤꯕꯣ? ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯪꯕꯣ?" ꯂꯦꯁꯂꯤ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯑꯣ ꯈꯣꯡꯒꯩ ꯀꯞꯂꯛꯏ꯫ ꯃꯤꯂꯤꯁꯨ ꯂꯦꯁꯂꯤꯕꯨ ꯍꯧꯕ ꯆꯪꯂꯛꯏ꯫ "ꯃꯤꯂꯤ, ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤꯗꯨꯅ?" ꯂꯦꯁꯂꯤ "ꯃꯤꯂꯤ, ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯒꯦ. ꯅꯪ ꯁꯥꯎꯅꯨꯀꯣ." ꯃꯤꯂꯤꯅ "ꯐꯔꯦꯁꯦ, ꯐꯖꯅ ꯄꯣꯊꯥꯔꯣ. ꯑꯗꯨꯃꯥꯏꯅ ꯀꯞꯄꯗꯤ ꯌꯥꯔꯔꯣꯏꯕ. ꯗꯥ ꯄꯣꯏꯔꯩꯅ ꯆꯪꯈ꯭ꯔꯤꯗꯨꯁꯨꯅꯦ ꯅꯪꯒꯤꯗꯃꯛꯇꯅꯦꯕ. ꯅꯪꯅ ꯊꯧꯅꯥ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯣꯟꯗꯔꯗꯤ ꯃꯥꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯣ? ꯑꯩꯁꯨꯅꯦ ꯄꯨꯡ ꯇꯥꯔꯛꯀꯗꯧꯔꯦꯕ. ꯍꯥꯏꯐꯦꯠ ꯌꯧꯔꯨꯈꯤꯒꯦ. ꯅꯪꯁꯨ ꯀꯞꯄ ꯇꯣꯛꯑꯝꯃꯣꯀꯣ." ꯂꯦꯁꯂꯤꯅ "ꯍꯣꯏ ꯕꯥꯏ, ꯑꯗꯨꯗꯤ ꯑꯩ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ." ꯃꯤꯂꯤꯁꯨ ꯉꯁꯤꯗꯤ ꯃꯊꯟꯇ ꯅꯨꯡꯊꯤꯜꯗ ꯀꯣꯆꯤꯡ ꯂꯥꯛꯏ꯫ ꯃꯊꯟꯇ ꯇꯞꯂꯤ ꯆꯪꯂꯛꯏ꯫ ꯑꯦꯔꯦꯛꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯆꯪꯂꯛꯏ꯫ ꯃꯊꯟꯇ ꯂꯥꯁ ꯕꯦꯟꯁꯇꯨꯗ ꯐꯝꯃꯤ꯫ ꯑꯦꯔꯤꯌꯛ ꯇꯥꯛꯏꯕꯗꯨ ꯆꯪꯗꯦ, ꯃꯃꯥꯏꯗꯣ ꯃꯤꯂꯤꯂꯣꯝꯗ ꯑꯣꯟꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩ꯫ ꯗꯤꯄꯥꯛꯅ "ꯅꯉꯛꯇꯨꯕꯨ ꯅꯥꯗ꯭ꯔꯤꯕ꯭ꯔꯣ? ꯅꯉꯛꯀꯅꯦ ꯂꯣꯏꯅ ꯐꯩꯕ ꯇꯥꯔꯦꯅꯦꯍꯦ ꯌꯦꯡꯃꯟꯗꯅ." ꯁꯥꯝꯅ ꯑꯃꯨꯛ "ꯀꯣꯛ ꯄꯥꯝꯂꯒꯅꯅꯦ ꯃꯁꯥꯗ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯥꯏꯌꯨꯗꯅ. ꯅꯪꯒꯤ ꯈꯜꯂꯒꯅꯦ ꯌꯥꯝ ꯌꯦꯡꯕ ꯋꯥꯏꯀꯣ." ꯖꯟꯁꯟꯅ ꯑꯃꯨꯛ "ꯀꯅꯥꯗꯅꯣꯕ? ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯪꯂꯒ ꯍꯦꯛꯇ ꯍꯥꯏꯕꯤꯔꯨꯔꯁꯤꯔꯣ? ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦꯕꯣ." ꯑꯦꯔꯤꯌꯛꯅ "ꯑꯁ ꯌꯥꯔꯦꯗ ꯅꯣꯏꯕꯣ. ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ. ꯏꯔꯥꯡ ꯐꯔꯛꯀꯅꯨꯀꯣ." ꯁꯥꯝꯅ ꯑꯃꯨꯛ "ꯑꯣ, ꯅꯪꯒꯤ ꯈꯜꯂꯒ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯦꯗꯣ. ꯀꯣꯆꯤꯡꯁꯨꯅꯦ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯂꯣꯏꯔꯅꯤ ꯍꯥꯏꯕꯅꯤ. ꯅꯨꯡꯉꯥꯏꯕꯤꯗꯦꯗ ꯏꯇꯥꯎ." ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯨꯡꯁꯨ ꯇꯥꯁꯤꯜꯂꯛꯄꯅ ꯁꯨꯇꯤ ꯊꯥꯅꯔꯛꯏ꯫ ꯃꯤꯂꯤ ꯃꯊꯟꯇ ꯇꯞꯂꯤ ꯆꯠꯂꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯂꯦꯁꯂꯤꯒ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯕꯅꯤ꯫ ꯑꯦꯔꯤꯌꯛ ꯑꯃꯗꯤ ꯑꯇꯩꯁꯤꯡꯗꯨꯁꯨ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯔꯒ ꯃꯤꯂꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯃꯤꯂꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯇꯨꯡꯗꯒꯤꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯇꯧꯗꯨꯅ ꯏꯟꯅꯔꯛꯏ꯫ ꯃꯤꯂꯤ ꯍꯣꯏꯒꯤ ꯒꯦꯠ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯗ ꯑꯦꯔꯤꯌꯛ ꯒꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯃꯃꯥꯡ ꯋꯥꯏꯔꯞꯅ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯤꯂꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯒ ꯑꯃꯨꯛꯁꯨ ꯊꯧꯈ꯭ꯔꯦ꯫ ꯏꯪꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯅꯧꯕ ꯄꯨꯛꯅꯤꯡ ꯂꯩꯌꯣꯜ ꯆꯣꯡꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ Being a teenager is an amazing time and hard time ꯍꯥꯏꯕꯗꯨꯃꯛꯅꯤ꯫ ꯆꯍꯤ ꯇꯥꯡꯀꯛ ꯑꯁꯤꯗꯅꯤ ꯇꯨꯡꯒꯤ ꯐꯤꯔꯦꯞ ꯑꯃꯗꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯍꯧꯒꯗꯕ ꯃꯇꯝ ꯑꯁꯤ ꯑꯐꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ, ꯐꯠꯇꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯈꯤꯕꯁꯨ ꯌꯥꯏ꯫ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯑꯦꯛꯖꯥꯝ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄꯒ ꯄꯥꯛꯅ ꯀꯥꯟꯅꯔꯛꯇꯕ ꯃꯇꯝꯅꯤ꯫ ꯃꯥꯒꯤ ꯃꯊꯧꯅ ꯍꯦꯟꯅ ꯆꯤꯟꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯇꯨꯌꯦꯞꯀꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯂꯥꯁ ꯗꯦꯅꯤ꯫ ꯂꯦꯁꯂꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯂꯤ ꯃꯊꯟꯗ ꯁ꯭ꯀꯨꯜ ꯀꯥꯔꯛꯏ꯫ ꯍꯥꯟꯅꯒꯨꯝꯅ ꯑꯣꯖꯥꯁꯤꯡ ꯆꯪꯂꯛꯇꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯊꯪ ꯇꯥꯛꯂꯛꯄꯅ ꯕ꯭ꯔꯦꯛ ꯇꯥꯏꯝꯒꯤ ꯃꯇꯝꯅꯤ꯫ ꯖꯦꯁꯟ ꯇꯨꯡꯂꯣꯝꯗꯒꯤ ꯈꯔ ꯀꯟꯅ ꯀꯧꯔꯛꯏ꯫ "ꯑꯣꯏ, ꯃꯤꯂꯤ!" ꯃꯤꯂꯤ ꯃꯃꯥꯏꯗꯨ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯉꯥꯅ ꯄꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯀꯥꯏꯅ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯖꯁꯟꯅ ꯑꯃꯨꯛꯀꯁꯨ "ꯂꯥꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯦꯔꯤꯌꯛꯅ ꯑꯣꯟꯊꯣꯔꯛꯑꯣꯌꯦ ꯑꯃꯨꯛꯇꯒ."
Milidi karimnari boiningduna machinda murum murum soli. Mi ushitriba. Karimnari ba kaiduni ba makhoi gise. Phare ngasina su loire amuk hana su thengnararoi wai sangi. Somdana area as no yam taliko karan yam taya oiba. Jasana amuk nungsilena do khara dang oirabasu ko kadrana mateng pangbani bungo. Samna nangi nupi khupamse karino ba ha. Sumaina chumdring sadingda masa khangadana adum nungshiraga leirage hari brava. Natene karamba khupam loba nangise amta thuna hairose. Stephen su amu yaksila nangisibu kuinaga crush thamaga magun hingala igaina haibu leibrava. Dipakna as noising sidibako exam kuiraktrabani gyan khara khara taro kaidobaga. Jason yariko lairik kamtane lamjilakinu sisu lairik tagi hena maru okhrabajani. Dipakna oh nupi lumbase. Jason su hoi. Eriakna noy ani giduna kari hariba. Nupi pambana ina pamaga nupi leitaba noy ani noina khanaraisina. Samna nupi leilaktaba haise yaraktene mina makok chaklen haise chumkhrajanida. Dipak is hairiba nang namtaiba. Eriakna among makha tarai as noy amta kaidanom ta leiru chalo. Aine santi da mukta leise hoge ko. Stephena taingo akoina sariba warise nangi damaktani ne. Jasana oi kana dese kantinda ngahak chalus law. Samna haigumdana lawse ngasina su loire. Asumna humnaduna punna tholai. Eriak milina family badugi mapada haife lepli. Mili su khara saura mamaidu nungkhatlaga yenglai. Eriak magi mawongduda haifet no amaga makhoi punna thokminarai. Mili sauna aingonda lenariba kaido oira malene. Ainadradi kok yengla anudana adu sunate munna munna hek yenglaga nuksilamadana ka su tawri. Kauragi khanbase ngamloi doriba kari nungi thengna jarambano khangde. Makhoi manga du supuna wari tawduna lai. Tanjadu da tunglomdagi Christina Eriak amuktada makhoi manga puna onthorei. Christine manakta jangsinduna lepi. Ngaikho ibani wari ma sanadaba yadaba ma leire. Christine manakta jangsinduna lepi. Ngayakta ibani wari imta sanaba yagadaba natro. Eriakna yani sidum hairo. Christine haifet ataiduda mamit yengi. Stephena bai akhoi makhada leiramlage nang loiraga kumdaro. Asi hairamlaga chatkre. Eriakna kai leirage. Christine sumaina wari sabase nungaitabra. Eriakna amo kem kaidida ado kai leirage. Christine haidokpa ngamdana walalat tawraga lei. Eriak to magi mawongduda farise mathangda amuk fazana thengnarase. Ai atai singduna ngairamani ba ai halamage. Asi hairaga chatki tawi. Christine masadu ithak thakana Eriak ai nangbu thamoi sena nungsirure ibani khangnarase. Eriak mamit to haife suglap tawraga onthorei. Christine icham chamna loinariba marisidagi hena atopa sathamlakanu aigi famda. Christine na karigino nangna aigi pukningi apamba khangbidribasibo imung manungsu khangnadabasu nate. Eriak to haife marau laini yengi aduga hairei. Ngahaki apambada wakhaldo tawraga chatkano. Nang ai ngarang nahandagi tinarakpasu nate. Fazana lepkadaba misak amada lepo. Aduga amana ne aigi thamoidi kanagumi bisak amana huduna pukhrabani. Mahak natana aigi pukningi langtaknabase kokhanba ngamgadaba mandre. Leslie exam maya su oibana poiraiton kaya inthi nungaina pau phaungnaba sangdrabani. Exam gi wada natana matam onarakpana su maram oiraga sauna khetnaba ama laklibani. Amuk su khandaba nate Leslie pisak piba angang machamakti natrabanina mahakna maram oiraga mahakki study da apanba pigadra haina wadabasu nate. Sina su maram oiraga mahakki study da kaidanaba haiduna fana wari sananinglabasu pau phauna ninglabasu wana mahak lenjaribani. Asumna sum haukhibana numitu 12 exam hoba numitni. Thambal machanupigi exam nangnaba haiduna hai lei katchaduna mapu mahakpu pukning chena thongni jarami. Leslie hobe hobe jenthorei thambalna hai macha thoi nangbu sana mahiga khoiram laklabo. Leslie
ꯈꯣꯏꯔꯝꯃꯛꯑꯦ ꯑꯗꯣ ꯃꯃꯥ ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯒꯦ ꯇꯟꯖꯥꯗꯨꯗ ꯃꯤꯂꯤꯁꯨ ꯂꯦꯁꯂꯤꯕꯨ ꯍꯧꯕ ꯆꯪꯂꯛꯏ ꯃꯤꯂꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯕꯕꯥꯁꯨ ꯉꯥꯏꯍꯧꯔꯕꯅꯤꯀꯣ ꯂꯦꯁꯂꯤꯅ ꯑꯃꯨꯛ ꯑꯣ ꯂꯣꯏꯔꯦ ꯊꯣꯛꯑꯁꯦ ꯃꯤꯂꯤ ꯅꯪ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯅꯨꯡꯗꯤ ꯂꯣꯏꯅ ꯁꯨꯔꯛꯑꯦꯀꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯦꯟꯅꯅꯤꯀꯣ ꯂꯦꯁꯂꯤ ꯑꯌꯥ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦꯍꯦ ꯅꯪ ꯁꯤꯗ ꯉꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯐꯠ ꯂꯧꯔꯨꯈꯤꯒꯦ ꯃꯤꯂꯤ ꯑꯁ ꯄꯦꯜꯂꯤꯍꯦ ꯑꯋꯣꯏꯕ ꯊꯝꯕꯥꯜꯅ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯁꯤꯗꯕꯨ ꯍꯦꯛ ꯉꯥꯡꯐꯝ ꯍꯦꯛ ꯂꯩꯗꯀꯣ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯁꯤꯗꯤꯅꯦ ꯊꯣꯛꯈ꯭ꯔꯗꯤ ꯍꯟꯖꯤꯜꯂꯛꯄ ꯐꯠꯇꯦ ꯇꯧꯍꯩꯗꯦꯅ ꯍꯥꯏꯅꯔꯤꯕꯅꯦꯕ ꯂꯦꯁꯂꯤꯗꯣ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯦꯛꯖꯥꯝ ꯆꯠꯂꯝꯗꯥꯏꯁꯤ ꯐꯥꯎꯕ ꯍꯦꯛ ꯉꯥꯡꯉꯦ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯂꯦꯁꯂꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯅꯝ ꯅꯝꯍꯜꯂꯤ ꯊꯝꯕꯥꯜꯅ ꯌꯦꯡꯉꯣꯏ ꯍꯣꯔꯦꯟ ꯈꯪꯗ꯭ꯔꯁꯨꯅꯦ ꯁꯥꯔꯒꯔ ꯀꯩꯅꯣ ꯄꯪꯏ ꯗꯩꯁꯜꯂꯝꯃꯨꯀꯣ ꯂꯦꯁꯂꯤ ꯑꯁ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯕꯣꯔ ꯈꯨꯄꯤꯁꯤꯕꯣ ꯑꯩꯇ ꯆꯠꯆꯔꯒꯦꯗ ꯂꯥꯛꯑꯣ ꯃꯤꯂꯤ ꯊꯣꯛꯑꯁꯦ ꯃꯤꯂꯤ ꯌꯥꯔꯦꯕ ꯑꯃꯨꯛ ꯉꯥꯡꯗꯅ ꯂꯩꯔꯦꯕ ꯑꯗꯣ ꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯊꯝꯕꯥꯜꯁꯨ ꯐꯔꯦ ꯍꯣꯔꯦꯟ ꯅꯤꯡꯊꯤꯖꯅ ꯏꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯝꯕꯥꯜ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯁꯣꯟꯖꯔꯛꯏ ꯀꯔꯤꯕꯨ ꯊꯣꯛꯑꯒꯕ ꯑꯦꯛꯖꯥꯝꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯃꯥꯅ ꯊꯥꯔꯝꯒꯗꯧꯔꯤꯁꯤꯕꯣ ꯑꯦꯛꯖꯥꯝꯒꯤ ꯄꯨꯡꯁꯨ ꯇꯥꯁꯤꯜꯂꯛꯄꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯦꯛꯖꯥꯝ ꯔꯨꯝꯗ ꯆꯪꯅꯗꯨꯅ ꯐꯝꯅꯔꯛꯏ ꯃꯤꯂꯤ ꯑꯃꯗꯤ ꯂꯦꯁꯂꯤꯁꯨ ꯃꯈꯣꯏꯒꯤ ꯔꯣꯜ ꯅꯝꯕꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯖꯥꯝ ꯔꯨꯝ ꯅꯝꯕꯔ ꯊꯤꯔꯛꯏ ꯂꯦꯁꯂꯤ ꯑꯁ ꯇꯜꯂꯦꯍꯦ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯇꯥꯃꯤꯟꯅꯗ꯭ꯔꯦꯕ ꯃꯤꯂꯤꯅ ꯍꯥꯏꯒꯨꯝꯗꯅ ꯇꯥꯃꯤꯟꯅꯔꯗꯤ ꯐꯗꯧꯅꯦ ꯍꯥꯏꯕ ꯍꯣꯔꯦꯟ ꯍꯪꯅꯔꯁꯨ ꯌꯥꯏꯗꯅ ꯂꯦꯁꯂꯤ ꯏꯕꯥꯅꯤ ꯌꯥꯝ ꯍꯪꯅꯗꯧꯔꯤꯕ ꯌꯥꯔꯦ ꯂꯦꯞꯍꯧꯔꯣ ꯃꯥꯜꯂꯤꯉꯩꯗꯨꯗ ꯑꯗꯣ ꯑꯩꯁꯨ ꯆꯪꯂꯒꯦ ꯍꯣꯔꯦꯟ ꯄꯥꯁ ꯇꯧꯅꯕ ꯏꯕ ꯑꯣꯏꯔꯝꯃꯨꯀꯣ ꯃꯤꯂꯤ ꯅꯪꯁꯨ ꯁꯤꯟꯕ ꯌꯥꯕ ꯃꯐꯝ ꯑꯃꯗ ꯇꯥꯕ ꯑꯣꯏꯖꯔꯣ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯔꯨꯝꯗ ꯆꯪꯅꯔꯛꯏ ꯃꯤꯂꯤ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯦꯔꯤꯌꯦꯛ ꯐꯝꯃꯒ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯐꯦꯠ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯐꯝꯂꯛꯏ ꯃꯤꯂꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯑꯦꯔꯤꯌꯦꯛꯅꯤ ꯇꯥꯔꯝꯂꯤꯕꯗꯨ ꯃꯤꯂꯤ ꯑꯦꯛꯖꯥꯝ ꯐꯥꯎ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯍꯨꯃꯥꯡ ꯀꯥꯡꯕ ꯍꯧꯔꯛꯂꯦ ꯃꯊꯟꯇ ꯁꯣꯟꯖꯩ ꯑꯁ ꯑꯩꯕꯨ ꯐꯦꯜꯒ ꯆꯠꯇꯅꯕ ꯍꯪꯐꯝꯁꯨ ꯂꯩꯇꯦ ꯃꯉꯣꯟꯗ ꯍꯪꯂꯨꯕꯁꯨ ꯉꯝꯃꯣꯏꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯀꯣ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯁꯣꯝꯗꯅ ꯂꯦꯁꯂꯤ ꯐꯔꯦꯗ ꯍꯪꯐꯝꯒꯤꯗꯤ ꯆꯞ ꯆꯥꯔꯦ ꯍꯣꯔꯦꯟꯗꯤ ꯍꯦꯛꯇ ꯏꯊꯔꯝꯃꯒꯦꯍꯦ ꯑꯦꯛꯖꯥꯝꯒꯤ ꯕꯦꯜꯁꯨ ꯇꯥꯔꯛꯂꯦ ꯑꯣꯖꯥꯁꯤꯡꯗꯨꯁꯨ ꯀꯣꯏꯁꯟ ꯄꯦꯄꯔꯁꯤꯡꯗꯨ ꯌꯦꯟꯊꯣꯛꯇꯨꯅ ꯑꯦꯛꯖꯥꯝ ꯍꯧꯈ꯭ꯔꯦ ꯃꯤꯂꯤ ꯀꯣꯏꯁꯟꯗꯨꯗ ꯌꯦꯡꯕꯇꯗ ꯃꯀꯣꯛ ꯂꯩꯈꯥꯏꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯃꯁꯥꯗꯣ ꯈꯔ ꯊꯀꯠꯄꯒ ꯈꯔ ꯄꯥꯔꯛꯄꯗꯨꯁꯨ ꯀꯥꯎꯁꯤꯜꯂꯛꯂꯕꯅꯤ ꯃꯤꯂꯤ ꯑꯇꯩꯅ ꯏꯕ ꯍꯧꯈ꯭ꯔꯗꯨ ꯐꯥꯎꯕ ꯎꯪꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯃꯥꯒꯤ ꯃꯥꯡꯗ ꯐꯝꯂꯤꯕ ꯑꯦꯔꯤꯌꯦꯛ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯈꯪꯂꯗꯨꯅ ꯃꯍꯥꯛꯀꯤ ꯑꯟꯁꯔ ꯁꯀ꯭ꯔꯤꯞꯇꯨ ꯃꯉꯣꯟꯗ ꯎꯍꯜꯂꯛꯏ ꯃꯤꯂꯤ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯦꯔꯤꯌꯦꯛ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯈꯔ ꯊꯨꯅ ꯑꯩꯒ ꯃꯥꯟꯅꯔꯛꯎ ꯑꯗꯨꯒꯅꯦ ꯑꯃꯅ ꯑꯇꯣꯞꯄꯗ ꯍꯦꯛ ꯁꯤꯜꯍꯜꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯃꯤꯂꯤ ꯃꯁꯥꯗꯨ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ ꯑꯦꯔꯤꯌꯦꯛꯅ ꯏꯕꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯏꯔꯛꯏ ꯁꯣꯝꯗꯅ ꯂꯦꯁꯂꯤ ꯃꯥꯒ ꯐꯝꯃꯤꯟꯅꯔꯤꯕꯁꯤꯡꯗꯨ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯄ ꯉꯥꯛꯇ ꯇꯥꯃꯤꯟꯅꯔꯝꯃꯤ ꯍꯩꯇ ꯈꯔ ꯏꯖꯕꯗꯨ ꯐꯥꯎꯕ ꯃꯉꯣꯟꯗꯒꯤ ꯄꯨꯂꯞ ꯌꯦꯡꯗꯨꯅ ꯏꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯦꯛꯖꯥꯝ ꯑꯋꯥꯔꯁꯨ ꯂꯣꯏꯗꯨꯅ ꯊꯣꯛꯅꯔꯛꯏ ꯃꯤꯂꯤ ꯌꯥꯝ ꯍꯔꯥꯎꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯂꯦꯁꯂꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯃꯈꯣꯡ ꯊꯥꯡꯕꯣꯏ ꯊꯥꯡꯗꯕꯣꯏ ꯇꯧꯔꯒ ꯊꯣꯛꯂꯛꯏ ꯃꯤꯂꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯦꯁꯂꯤ ꯀꯩꯗꯧꯔꯒꯦ ꯂꯦꯁꯂꯤ ꯑꯦꯛꯖꯥꯝꯒ ꯑꯩꯒ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯛꯅꯍꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯃꯤꯂꯤ ꯀꯩꯅꯣ ꯅꯪ ꯄꯥꯁꯐꯥꯎ ꯇꯧꯔꯔꯣꯏꯗ꯭ꯔꯣ ꯂꯦꯁꯂꯤ ꯄꯥꯁꯄꯨꯗꯤ ꯇꯧꯅꯤꯌꯦ ꯗꯥꯄꯣꯏꯔꯩꯅ ꯄꯤꯕ ꯁꯖꯦꯁꯟ ꯑꯅꯝꯕ ꯂꯣꯏꯅ ꯌꯥꯎꯔꯛꯑꯦꯕ ꯑꯩꯅ ꯈꯪꯕ ꯐꯅꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯒ ꯇꯥꯃꯤꯟꯅꯔꯤꯕꯁꯤꯡꯗꯣ ꯑꯁ ꯃꯤꯂꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯄꯥꯁ ꯇꯧꯔꯗꯤ ꯌꯥꯔꯦ ꯑꯩꯁꯨꯅꯦ ꯑꯦꯔꯤꯌꯦꯛꯇꯒꯤ ꯄꯨꯂꯞ ꯁꯤꯜꯂꯒ ꯏꯔꯝꯃꯤ ꯂꯦꯁꯂꯤꯗꯣ ꯌꯥꯝ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯤꯂꯤ ꯑꯩꯁꯨ ꯈꯪꯗꯦꯕꯣ ꯃꯥꯅ ꯃꯥꯒꯤ ꯑꯟꯁꯔ ꯁꯀ꯭ꯔꯤꯞꯇꯣ ꯎꯠꯂꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯃꯥꯒ ꯃꯥꯟꯅꯗꯅꯕꯅꯅꯦ ꯐꯅꯌꯥꯝ ꯁꯦꯝꯗꯣꯛꯑꯒ ꯑꯩꯅ ꯐꯅꯌꯥꯝꯗꯤ ꯏꯔꯝꯃꯤꯍꯦ ꯂꯦꯁꯂꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯔꯥꯏꯕꯛꯇꯤ ꯐꯩꯍꯦ ꯅꯪꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯏꯔꯝꯃꯁꯨ ꯌꯥꯕꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯑꯝꯃꯤꯕ ꯃꯤꯂꯤ ꯇꯟꯗ꯭ꯔꯣ ꯄꯨꯂꯞ ꯆꯞ ꯃꯥꯟꯅꯕꯗꯣ ꯂꯦꯁꯂꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯜꯂꯛꯃꯤꯟꯅꯔꯛꯏ ꯂꯦꯁꯂꯤ ꯍꯀꯥꯝꯒ ꯋꯥ ꯆꯟꯅ ꯃꯊꯪ ꯊꯣꯛꯄ ꯁꯕꯖꯦꯛꯇꯨ ꯄꯥꯔꯝꯃꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9:55ꯇꯗ ꯉꯥꯏꯔꯤꯕꯅꯤ
ꯑꯗꯨꯕꯨ ꯔꯁꯤꯌꯥꯗꯗꯤ 130 hours ahead ꯑꯣꯏꯕꯅꯤꯅ ꯑꯁꯣꯝꯗꯗꯤ 10:25 ꯇꯥꯔꯦ ꯇꯟꯖꯥꯗꯨꯗ ꯄꯣꯏꯔꯩꯇꯣꯟꯁꯨ ꯀꯣꯜ ꯇꯧꯔꯛꯏ ꯂꯦꯁꯂꯤ ꯃꯈꯣꯜ ꯀꯥꯇ ꯇꯨꯝꯅꯤꯡꯕꯒꯤ ꯄꯨꯃꯣꯟ ꯑꯣꯜꯂꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯒ ꯍꯜꯂꯣ ꯗꯥ ꯄꯣꯏꯔꯩ ꯄꯣꯏꯔꯩꯇꯣꯟꯅ ꯊꯣꯏꯊꯣꯏ ꯇꯨꯝꯗꯧꯔꯕꯣ ꯂꯦꯁꯂꯤ ꯇꯨꯝꯗ꯭ꯔꯤꯌꯦ ꯂꯥꯏꯔꯤꯛ ꯇꯧꯔꯝꯕꯅꯦ ꯄꯣꯏꯔꯩꯇꯣꯟꯅ ꯄꯨꯡꯁꯨ ꯉꯜꯂꯝꯈꯤꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯀꯣꯜꯁꯦ ꯂꯦꯁꯂꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯣꯏꯅꯔꯞ ꯇꯧꯅ ꯇꯜꯂꯤꯆꯣ ꯗꯥ ꯄꯣꯏꯔꯩ ꯊꯝꯈꯤꯅꯨꯕ ꯄꯣꯏꯔꯩꯇꯣꯟ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯦꯛꯖꯥꯝꯅꯦ ꯍꯥꯏꯔꯒ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯗꯤ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯄꯥꯗꯣꯔꯤꯕ ꯂꯦꯁꯂꯤ ꯑꯦꯛꯖꯥꯝꯕꯨ ꯂꯩꯁꯅꯨ ꯀꯩꯅꯣ ꯑꯗꯣ ꯐꯦꯜ ꯑꯣꯏꯔꯁꯨ ꯑꯃꯨꯛ ꯊꯥꯔꯒ ꯂꯣꯏꯔꯗꯨꯕꯨ ꯄꯣꯏꯔꯩꯇꯣꯟꯗꯣ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯅꯪ ꯋꯥꯔꯒꯅꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯦꯁꯨ ꯄꯣꯊꯥꯔꯣꯕ ꯌꯥꯝ ꯍꯦꯟꯅ ꯄꯥꯁꯤꯟꯒꯅꯣꯕꯀꯣ ꯉꯝꯕ ꯆꯥꯡ ꯈꯛꯇꯪ ꯄꯥꯔꯒ ꯂꯣꯏꯔꯦ ꯂꯦꯁꯂꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯗꯥ ꯄꯣꯏꯔꯩ ꯄꯣꯏꯔꯩꯇꯣꯟꯅ ꯇꯥꯏꯌꯦ ꯊꯣꯏꯊꯣꯏ ꯂꯦꯁꯂꯤꯅ ꯑꯗꯣ ꯗꯥ ꯄꯣꯏꯔꯩ ꯅꯪ ꯎꯗꯕ ꯀꯨꯏꯔꯦ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯤꯕꯨ ꯅꯪ ꯑꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯏ